Manipur optional ki mai kaidi maru iba paukru koki singna separation day ki thoram pangthok pada Manipur lenga ya pikri koki singi separation day da wangang binaba ITLF na haijaru da Mizoram CM ki advisor lalmuwan puyana yarakhidre Inglisingani ga kungo humdo gi me humdi ki Manipur da thokri bu lotion mangamdana laidi irang asi me gi tang ahum da sahi ani mapung pharani numida sibu koki singna separation day A day of separation from a Maitai Saina Mingthon Thoram Pangtokori. Caucasian separation day Thoram Pangtoko the Manipur Lengan Ayaba Pikri. Yaramasigi Matanga Maruina, Susampur Tenopal, Kangpoku district magistrate China, Ayaba PB order Tokri. Nakalamarum the Hayang Pangtoko the river, separation day Thoramasi the Sarugaduna Gangbirana by ITLF na Hajaruda. Mizoram Chief Minister advisor Lalmuwan Puya Punten Yarakhidre. Presda pangma pau gi matung ina di hiramasiga mari ledna lalmuwan puya punten separation day gi thorom yawba ngamnaroi haina ngasi khangalakibane hairi ningsing ba yabade hayeng tuibong na pangthok kadriba separation day gi thorom da ITLF ki maikedi gi Mizoram gi CM advisors wangang bina ba invite tokibane amaram da KSO cycle na sinduna cycle block headquarter separation day gi thorom pangthok ni hairi aduga loinana kotu na sinduna brigadier M Thomas Ground Kanguida observation of Kokizo and Maitai separation day gi thorom pangthokadori tharom asida tungan bulusing bu kel saruk yagan haidi nakalamarum na Tenopal district ki CSO sina sinduna Tenopal district headquarter Tenopal high school da separation day gi thorom pangthokadori tharom adu Kokising gi political solution gi oration purak piu haiba thimna pangthokadori haidi nisu paus da makhatari Amarom dana Thadaw amadi mitaina Manipur gi integrity ngakpa SD list gi any cookie trap lauthokpa madi NRC satnahanba haina yanakri Mamang thagi April 10 da New Delhi da thadaw amadi mitai community ani gi marakta ethnic identity and conflict in Manipur haibi hiram da academic discourse ama pangthokri hairibi discourse adu da thadaw NP Manipur amasum thadaw student association amadi national capital da lairiba Maitai CSO sing maru oina Maitai Heritage Society Delhi Manipuri Society amasum Ningol United Progressive ki thaumi sing saruk yaki adugumba khana naina ba mi phamaduda nakalani makki marakta scholar kya na tuan hiram kya khana naina duna amana amabu ikai khumna ba mandi Manipur gi hauju oiriba crisis asibu loisin mada amata oina thaudang lomina ba hain kya nakhi hiram sigi matana khana naina bada yaukhiba organization mangana khuyek pi duna thadorak pa sure lamagi matungina nakalani mangna amagi maruoiba khangmina ba loinana amana amabu ikai khumna ba loinana punna hingmina ba hain kya nakhi Ani subada nakalani magna Manipur gi integrity bungak sinba lamdam masida unity thamduna apunba Manipur ama semba garoinana thadaw phurupna Manipur gi integrity gi damakta lawri ba thaudang bu sakangki loinana thadaw bi any cookie tribe natragana cookie ga mari lenadi thadaw di indigenous phurup amani haina lepnaki loinana miphamadu any cookie tribe haina ST list yokshliba si nakalani magna amatu oina ST list gi amaromdana asibo oina phangkri Ngarang ayuk pung taramathuram tabra Thobal police station gi manungsan ma Thobal athopa makha lekai haikreng makhong pukri asawbada miwe ma tasin khibadagi asibak sangona phangkri hari laikhidra ba miwe du gi maming yumnam mit sai kunthraga manga apokpa angoksa kawi laikai du dagini ma isingda tasin khri habi hek khanglakpaga laikai gi miwe isingda kumduna thinaki SDRF ki kangbu ama laktuna miwe du koithi thiraba matung nungthil pung aniga makhairam tabada asibaksang oina phangkibani laikai gi miwe sina phungdorapgi matung ina laikhidraba miwe du pungning mokhal gi laina le ngasi gi thawdo odu masa mathanda pukri da songthasa khibani ri laikhidraba miwe du gi thawa yaudraba haksang imung munung na loksilaba matung maki aroiba mathau mangam pangthokri hari amarom sahi ani pharaba phawbada irang luisinba ngamdaba haibisi center na thokwanba khusem gi irang ni English singani ga kungo humdo gi me ahumde gi Manipura thokhaning da thawdok thoktuna ngasi sahi ani pharaglaba phawbor Manipur irang luisin ngam da bhaibisi sentana thokan khusim gi irang ni haina MPCC gi president Kaisam Megasundra na phongdokri Delhi da pangthok gi ba pawmising una bara phongdok loduna mahang hai sahi ani pharaglaba phawbor Manipura development amatritri namphuna akanmana nungsina da bana santi propangam loi Akhoi amaga nungsina duna santi puraksi center government amadi state lengak
depend tawraga hingba khak yaroi manipur thuklibi irang asigi solution puraknaba laingak sina honadribasi sendana manipur bu thawoidabani MLA minister sing mating phudokpa ngamdribasi su thawoina thuonbani hanis phungtoki amaramdana section tharang kanjingkhri manipur gi singa masum tamgi tuan lupsingna May ahungi ningsing thoram pangthok na basem sakri manipur gi mafam kya security gi section tharang hena ka kankhri security force na flag masak pa hokri kumjai ningsing ani ka kunga humdagi May ahumdagi horakhi ba manipur gi irang asigi anirak suba ningsing thoram nasik a committee on Manipur integrity kokomi na Kumalampak men stadium na Federation of Civil Society Organization folks na sinduna yumnam khunau community hall da Indigenous Tribal Leaders Forum ITLF ki koki student organization KSO amasum Zaumi Student Federation ZSF na Champur Manipur irangi anirak suba ningsing thoram tuan thim na pangthokadori thangjan numita pangthokadori ba tuan thoram sing siga mari leina manipur gi singa masum tamgi tuan mafam singda security gi akan ma section tharang lokhat paukri police na tuan mafam singda check post sing hangdok tuna lambi asat awok sing check tobi gi thabak sathari Imphal Chuchampur amasum kangpopi gi mafam kayada police na anti social elements sing satokishin tawbra haina mikup na hom sing na senari loina manipur police Central Paramilitary Force sing apunba kangbu na mafam kayada foot patrolling sakit Committee on Manipur Integrity ni sinduna Kumalampak men stadium na pangthokadoriba miyam gi mifam asigi yenglaga masigi akoibada security gi ahen section tharang la khotkri hari masigi loina kangla gi su thangba gate mamang nagi irai numite gi masing yamlaba security personnel sing deploy da hokri amarum dana Tokhaiba lengak pina wa taksin gadori es Haokip Manipur president ru leidinga gi matam asida koki singi Tokhaiba lengak tanbagi demand asi taksin hoba matam sap sarabani haina koki national organization KNO gi wogang loi silent Haokip na phongdokri social media platform X ta pangthoki ba special session amada ma no hai kumja english ngani ka kungo humdogi May ahungi matungdi state asida ahongba kya lakri manipur gi territorial integrity gi wapam asi haujiti makata na wan thok laitri masi thoina mari leinadre ki Manipur president ru leidingai gi matam sida koki singna talio Tokhaiba lenga ki demand asi soidana mai pakani haibigi thajaba silent Haokip na phungtoki suspension of operations shu tawnaba matamda palliba territorial integrity of Manipur haibu hoi asi haujikti thoina wan thok laitri president ru leidingai gi matam sida state lenga du intimated suspension na thamlibani asiguma matam sida aikoi pullaga Tokhaiba lenga pinaba taksin batangai phadi asi sapsara banaiki Manipur gi territorial integrity ki wapam gi matang na hangbo wong gi pakumda silent Haokip na hai koki sing na haujuk taliba political demand asi phangba tarabadi Manipur gi territorial integrity ki wapam asi mathau tararoi sudu yori ba territorial integrity ki wapam asi matamadu Manipur lengang na hapsin ki bani kumja english sing ani ga kungo humdo gi May ahung gi mamangda talamba dimana territorial council ni loina territorial council amasum territorial integrity ki wapam asi thoina samam ninghai oidi Maramdi territorial council ki demand asidi Manipur manung khakta leigedabani adomena May ahungi matungdagi punamak ahongba lakri haujiti territorial integrity haiba wapam asi thoina wan thok leiroi madu su ground rule gi preamble yaujarabasu political dialogue yaubana teki May ahungi matungdagi haujik leiriba watho asi wakhainadriba phawri territorial integrity ki clause asi su ground rule gi preamble yaukigani loinana wakhainaba lakraba matungdari lamka amasu kangwi haiba ming hapsin ma yaragani he wakhainadriba phawri su champur amasum kangpokpi haiba official maming asi adumak lahigani watho asi wakhainaba purakraba matungdagi territorial integrity ki wapam yauraroi aikhoi lamka town lamka kangpokpi district kangwi haiba ming siznaba yaragani haki Amarum angang hatpada sinaba farehri Susampur district ki Lanba TT block ki Lingsify da labor relief camp gi campus ta sahi mapan gi nupi masa ama nupi oibi gi kaikum na bamanghalaba matung na hatu ulaga lang thulam gi thawdok ta sinaba ni haiba miyoi police na farehri sei sigi mars kun na thoki pa thawdo adu da sinaba ni singnaba miyoi ma Susampur police na fukat pamkhri Roina miyoi du police custody da thamli haina miyoi du gi mathakta women police station athuba charge langkhalaga ni haina makok thongba police officer amana phongdorakli
Panma yabadi Mars kungi numitang wairamda nupi masadu relief camda hanjilaktabadigi imung manungi miyoisina thinaki tungda miyam sangduna thiba matamda relief camgi campus nupi masadu mangak samna sokpadigi mafam leibaga roinana I marak shiraga taadun lirama thenakibani Panam pausidigi maruiba paukra Lanjenarabasing mayumda hanjin hanbiyo haina wakat mifam satakri Peace Committee Kangleipak Manipur Nasin Wangjing Kodom Pokpi Sport Complex Relief Camp Wangjing Lamding Higher Secondary School Camp Amadi Rice Research Station Khangabok Relief Camp the internally displaced person IDP single in wakat mifam sadakri ngasi wakat mifam adu IDP sing athubada aikoi bu isagi yumda hanjinan biu isagi lamda aikoi misen amagum ohen bigano PR thambe ki kana pa karino karige aikoi bu mirai bano aikoi immigrant ati aikoi mioi bani khudakta yumda hanjin han biu haina thaba black catching seasonaki khongjang aduga mari leina inmate amana phongdorakhibada hausuk paliba lenga sin handak Kashmir thuki pa thawdo adudi khudakta awaba phongdokpaga loina akanma miyeng sangduni yengsinki aduga Manipur di sahi ani mapung pharaklaba kangluk kilana si waroisin phawba purakpa ngamdana leidiba karigino aikoi bu kyam koina relief camp singda khara pizaraga makhatana lenki kedori asiguma misang mikhai naiba manba thawong si PND haiba loina Manipur da PR lakraba matungda Governor na asingba asumba du miyam na khangan biu haiba wafam thambaga loina isha gi yumda hanjidan biu haina su governor gi puning sinki Wakan mifam adugi matang na Peace Committee Kangleipak Manipur gi mekedi gi phongdorakpada thani phajilaglaba president rulasina mitai furuk khakta da atamdana satharakpa manba thawong kya satharakpa lebak thibani tampak ki lam khakta da khulngak pa phaba paksana operation sathaba khulai phakat pa yaningdi mitai singi tatna thana ba yadarba sahi amagi manungda ambaktang khurumjaba ibudau kawru amadi ibudau thangjingbu PR leina koki militant singna thingduna khuruma phangandaba amadi national highway sing free movement lehendaba lebak thibani mitai singbu tampaki apikpa maphamda phajinduna thambaga loina isagi iramdamda refugee amagum relief camp singda thamba yaningdi PR laklabasu IDP singbu ngasi phawba mayumda hanjinanaba thawrang paikhattaba yaningdi haiba wafam thamlakhi Amaromdana Anirak Suba May Ahum Ningsing Thoram Pangtulagani folks Anirak Suba May Ahum Ningsing Thoram Pangtunaba Sem Saba Loirihana Federation of Civil Society Organization Folks Makedigit Pungdorakli Kabo Laikai War Cemetery Manaktaliba Folks ki May Lusing Nangasi Pangtuki Bapagi Mifamada Folks ki President BMI Masana Mataki Wapam as Pungdo Ladun Magnai Organization Asin Haokip Sahida May Ahum Ningsing Numit Thoram Pangtuki Bagum Haying Anirak Subo in Ningsing Thoramasi Kundrakum Assembly Constituency ki Manungsanba Yumnam Kuno Community Hall Pangtulagani Thoramasi the Lamdamasi Civil Society Organization Club Maira Pivimadi IDP Sing Amatu in Sarugamina Duna Mapung Puan Butte Roinana Transport Association ki Makedi Gisu Hanagumna Thoramasibu Sarugyaba Lakadriba Miam gi Mating Pangbirakani Highway Tazava Tambagaloina Traffic Control Police ki Makedi Gisu Mating Pangbiu Haina Magna Fongdoki Amaramdana UNNAT scheme gi Waksu Pangdokri Directorate of Trade Commerce and Industry Nasinduna Department of Industry and Internal Trade DPIIT Government of India sponsor tauba UNNAT Scheme 2024 gi workshop program amangasi Hotel Imphal gi Sangai Hall da pangdokre hairiba thauramadu additional chief secretary TCI Anurag Baspai Trade Commerce and Industry ki Director Yumnam Robita Namar Roiba Mithunglen Sing oina saruk yaki Thauram ga mari lenen additional chief secretary Anurag Baspai na phongdokibada scheme asina state asi khakta natana North East da invest tawning sing da awareness program ama pibani scheme asi ki makhara kari incentive lawu yai amadi aikoi gi state asi kari zone da lai haiba khangmani UNNAT scheme asi group A amadi B haina industrialized state amani non industrialized district haina khaidui maru oina workshop program asi da nauna hogolakpa entrepreneurs sing da matawkram scheme asi ki kana bala hogani amadi hana tawram liba business asi sakhukani matawkram na initiative lawgani haibigi matang da su sugaina takani scheme asi sector khara haibadi homestay, hospitality, health tourism, film tourism, ecotourism, entertainment pagam amadi, education, vocational and digital learning, agriculture na singbigi sector invest awiyagani. Hairibi scheme asi state asigi khaktanatan atop state gi lakwa miyoy sing su invest awiyagani. Adoba Manipur khak business asi hawdokadabani hairi loinana scheme asi English ngani ga kuntra ga mari gi Mars powers anagani amadi registration gi aroiba matam English ngani ga kun ga taruki Mars kuntra ga matfawba oigani hairi
अमरोमदना IDP माहिरोई राज थौदामबु यूनाको स्कूल न पुनिंग थवखरि हनक फल लौथोखिबा हायर सेकेंडरी एग्जामिनेशन दा आर्ट्स स्ट्रीम न तरे सुब पोजीशन लाखिबा IDP राज थौदाम दा मागना महि तमलिबा यूनाको स्कूल की मेकैदिगी लुपा लाख अमगी मना पीदन पुनिंग थवखरि खोंगमंदा लेबा यूनाको स्कूल दंग सि पांगथोखिबा थौरम अमदा स्कूल असि चेयरमैन एन इरावंतना राज थौदाम दा लुपा लाख अम खुसिनदुन पुनिंग थवखि एन इरावंतना हाय इरांग असिन मरम ओइदुना रिलीफ कैम्प न संजफम लौदुना अवाब कया मयोगनरबसु निंगनब लेतना होटनरबदी माय पाकप ngami हाइबिसि माहिरोई राज थौदाम न मेक्सिंग ताकलि चुसामपुरदगी माहिरोई असि तौबुल रिलीफ कैम्प न संजफम लौदुना लगी मागना सनुरा बाजार लेबा यूनाको स्कूल द तमगी हाइना लाकपदगी स्कूल असिना स्कॉलरशिप पीदुना महि मसिंग तमलखिबनी हाइना एन इरावंतना फोंदोखि अमरोमद माहिरोई राज थौदाम माक मखाताना अवांग पथाकी महि मसिंग तमथदुना मसक नायबा मियु एम ओइदुना खुनाय अमदि मियामगी मतेंग पांगने हैब वाफम फोंदोखि अमरोमदना MSRC की हांगदुना लेरिबा शेयर पर्सन अमदे मेंबर सिंग हापनब तकसिंख्रि हांगदुना लेरिबा मणिपुर ह्यूमन राइट कमीशन MSRC की शेयर पर्सन अमदि मेंबर सिंग हापतुना अथुबा मतमदा मथौ तहोलो हाइना सोशल एक्टिविस्ट अमसु ओरिबा एडवोकेट लाइसंथेम लमयान बन मणिपुर की गवर्नर चीफ सेक्रेटरी अमदि लॉ कमिश्नर सिरोल पिसिंख्रि लोइना शेयर पर्सन हाप मतमदा पॉलिटिकल्स अपॉइंटमेंट तौदना ख्वाइदि की मतिक साबा मियोइबु हेनुना ह्यूमन राइट वायोलेशन की सांग वांग लमदमसिदा कमीशन असि मपुंग फान मथौ तौहल्लि हाइना तौहल्लु हाइन सिरोलदुना मखाताना पल्लि निंगसिंग मयाबदि हौकिबा कुमजा इंग्लिसिंग अनिगा कुनगा मरिगी अगस्त कुनगा मरि दगी हौजुक फावबा हाइदिबा फमसिंग असि हांगदुना थंबग लोइना मथौ तहोंदना थमनखिबने मसिना मियोइबिगी हक मातपीरबा क्यागी वकत फम लेहंदना असोबु खुदोंग सादबा क्या मयुंगनदुना लाक्ली हिरामसिगी मतंगदा एडवोकेट लाइसंथेम लमयान बना पब्लिक इंटरेस्ट कमीशन असिगी शेयर पर्सन अथुबदा कांगलोन चुमना खन्नुना मथौ तहोंदनब सिरोल पिसिनखिबनि हाइनसु पाउसदा मखाताना फोंदोरक्ली लोसलकपोइना तोप पावमना लाइनिंग अमदि सतनलोन ससिंग मांगखिबदा लमदमसि सु मांगखिबि याय MLA श्याम कुमार Universal Friendship Organization UFO Eastern Headquarter number 3 Yaripok Top Singtha Battalion ni kunga mapan suba Rising Day tharung ngarang pangtokre thauram madu andro kendra gi MLA Thaunauzam Syam Kumar athuiba mithung amasum veterinary gi retired joint director Dr. Maibam Rajendro na thauram Top Singtha Lai Committee ki president Maibam Nodia San Maitei scholar in social science ki state and national awardee Dr. Kaisam Baikesandra Tolihal GP की former के इनॉक्सा प्लाई फैक्ट्री येरिपोक यामेम की proprietor S Bimol administrative committee top सिंथा GP की chairperson S देवेन माइते यामेम GP की प्रधान सनाबम बिमोल अमदी top सिंथा GP की प्रधान वाइटोम मितैना अखनब मिथुंग लेंसिंग ओइना सरुक याखि थौरमगा मरी लेना MLA टी श्याम कुमार हाई इपाई पुना थंबीरम नाट लाइनिंग अमदी सनलोन ससिंग असि मांगखिबदा अखोगी लेबासु मांगखिबे सही लिसिंग क्या की ममांग अखोगी इपाई पुसिंग मनिंग मखा तमहनबगिदमक ngak selakpada natana laiba asibu kannunu lakibani isagi furup asina maithigedaba leirabasu isana hingliba mikupa adu fawba lanthingna ki haibasi matamadu sona kipu lanaduna khudam oiribani ipai pusinga thambiramba laiba asinga sidi sarol surulna ngak sen haibasi tawdabi yadraba thawda amani अखोई मसल अमना तौबा थबक्ता अमना सिंथनबगी थबासि थदोमिनसि अखोई मसल अमना अमबु सगोनब संगी थाक्सी खक्सी याउद्रबु खुनाय कैदौनुंगदा माय पाकपा ngamloi maram maduna ipai puna thambiramba lan kaya asibu yokhatminaba mathau tai haikenasu paus na makhatana su phongdorakli duga tentana sumna myam na thamjaramgi hausukui nadi myam paus matang se lusinjirage masu makhata bana wabden myam puna ngamina sena senel sigi mekeri gi myang pham da makhatana thamjari makhata bana wabden myam puna ngamina si